Russian forcing na Ukraine da war crime kaya chathare haibagi khudam phangle haina Amnesty International na phongdokre. Russia na Ukraine da landarakhi basigi manungchan na Russian forcing na Ukraine region da war crime kaya chathagi bagi khudam phangle haina Amnesty International gi maikai dagi phongdokre. Malem gi oiba human right body asigi maikai dagi makhata na phongdokibada chahi asigi February gi aroiba saruk dagi Ukraine capital gi akoiba da laiba city nipan da Russia gi troop singna war crime chathaki Masigi manungda bucha amasung Borodyanka kasu yauri haire hairiba mafam ase international media na Russian troops sing na micham kaya hatlaga phumjilambagi mongpham kaya amasung lambi sorokta asi bhakchang kaya thengnakiba mafam adune Amnesty International ki Secretary General Agnes Kalamart na phongdokibada investigation report ki matungin na mihat sing ase Russian troops sing na yamna sathiba mawongda sathagibane Forensic study gi matungin na Russian troops sing aduna miyoi kaya tamthina olaba matungda nongmai na kaptu na hatkibane Russian troops sing asina Borodyanka dasu aina yadaba mawongda air strike sathaduna civilian nifugi mathakta hatkhe mathong maram khangna sathagiba air strike aduna miyoi lising kaya mayum magai lehen khide bucha amasung atopa town kaya yauna kepki awang nongchup thangba khul kaya dasu Russian forcing na aina yadaba mawongda extrajudicial killing kaya chathaki hairiba mihat sing asigi manungda case ayambadi imung manunggi miyoi singna phongdorokpada yamna ningba kainingai ne memory king haina kauba pikpa dukan amada class Juliana phongdorokibada thongnawda nungtigi city gi mokta nungti numit khudingi tractor trailer refrigerator anida yamlaba si bhakchang kaya thamlamba ui Russia gi troops sing aduna ahan badade miyambu yamna ikai khumna bu lamkhe akon badadi yamna sathiba mawong amada chatharakhe Karigumba Ukrainian sing na Russian troops sing da sokpa tarabadi makoi bu hatkani haina ki helle hojik su Kharkiv amasung Mariupol gi angang amasung nupi kaya na Russian lanmi sing gi awat anai dage kham theng na awaba mayok na re hiram asigi matang da Ukraine amasung international community sing na makhata na investigation chathaba mathau tare Amnesty International gi maikai dagi makhata na phongdokibada Russian authority gi maikai dagi Ukraine lanfa waina fazilaga thamliba Russian troops sing awat anai sathari haibagi matang dasu right body asina makhata na thijin khigane handakta Ukrainian law na war crime sathari basingi mathakta international criminal court na investigation chathavada mapung phaba cooperation pigani phongdokiba lairabane Amnesty International gi maikai dagi war crime sing mapung phana investigation tawba haibase oithokloi maram aduna international community sing na hiram asida thijin duna mapung phaba justice ama puraknaba hotnaba change Paktang na bamihat chathaba masung miyoi bagi mayokta crime chathariba sing chapsaba trial chathaduna matik chaba dandi pigadabani haikhe Russia na Ukraine gi yamlaba hospital sing thugaiduna amangata thogan khre Russia na Ukraine da chathariba lana sina Ukraine gi yamlaba hospital sing amade atopa loisang sing thugaiduna chawna amangata thogale haina Ukraine gi president Volodymyr Zelensky na phongdokre Zelensky na medical charity group amada pikhiba video address ta Dr. Singh na drug sing yaudana cancer layeng ba amadi surgery pangthokpa ngamdabagi khudong sadaba sing mayok na re lan asigi focal point sing wadi by stern amadi southern Ukraine gi mafam kayada basic antibiotic phawba phangdre ngasi phawbagi oina medical infrastructure khaki yengbada healthcare institution sing hospital maternity ward outpatient clinic punna chamri rom amangata thogon khre haire Russian forcing na khudum sansinduna thamliba mafam singi oiriba pibam masi aduki matik sogalle hairaduna cancer patient singi hidak langthak diabetes ki insulin fangdaba yauna surgery chathaba yabagi oithokpa leitabagi khudong sadaba sing mayok na wadanatana antibiotic sing phawba phangandre haike amaromda Zelensky na sign toba baseball Ukraine gi awana taraba singi relief ki damak sizinanaba yanthoklaga ne hiramasigi matangda Boston gi Oxner RR auction na phongdokibada Ball khomjin bada maming leiraba Randip Kalpana official rolling measure league baseball ama lan gi saitheng nanglaba Ukraine gi relief ki damak yolagani haikhe amaromda RR gi wangangloi amana phongdokibada hairiba ball adu yamdrabada India gi selda lupa lising taraga manga da yonanaba expect tawkhe adubu ahobagi bid fawbada hairiba senpham adudagi hendokre haiba pawasina makha taraduna Ukrainian president na kumja 2019 da America gi collector amagi baseball da autography kiba matamda hairiba posak aduna nongmadi mahaki maraiba ki damak mathau tarakpa matamda mateng pangnaba sizinarkani haibagi thajaba lairamdaba yai Ukraine gi lal loisinanaba UN Secretary General na appeal tawkhre Ukraine da lan thokliba sida yamna nungnangba phongdokladuna laibak asida asiana amasung mangtakpagi thokdok kaya hanjin na thokliba se
loisinbiyu haina United Nations ki Secretary General Antonio Guterres na appeal tawkhre. Zelensky na British amasung German leader ga wari sanakre. Ukraine ki President Volodymyr Zelensky na British Prime Minister Boris Johnson amasung German President Frank Walter Steinmeier tokai na wari sanaduna Russia na sa tharakpa lan thengna ba matangda khanakre haire. Media ki report matungina Zelensky na Boris Johnson ko wari sanabada tungda international thakta ain gi thabak sing punna paikhat pa masung Ukraine gi masang athok chanabagi damak support pibagi matangda khanakhe. Ukrainian parliament ta Zelensky na wangang ki badugi damak ta su Zelensky na thagat ki haire. Germany gi President Steinmeier ga wari sanaki badusu yamna aphaba semganingai oiba masung maru oiba ama oiki haina Zelensky na phongdokhe. Lan songnariba mafam singda maru oina Mariupol da oiriba phibam gi matangda Zelensky na Germany gi President da khangan ki amasung Ukraine gi mafam da Germany na piba support su hengat pirakani haibagi thajaba phongdokhi haire. Russia gi asigumba dasa tagadra singnabadage China da stress test tawkhre. Maning makha tamba laibak Ukraine da landabagi damak Russia gi mathakta nongchup laibak singna ayobi thakta sanction thamjin khiba sida yamna nungnang ba pokladuna matam amada hekta China phangba yaba communist China na asigumba senbet lon gi haksin ba matau lakpa matamda kamdau gani haibadu yangthoknabagi damak stress test tawkhre haire. Hiram asigi matangda hakthengna pau khangbam yo yamana phongdokiba matungina haukiba February gi aroiba saruk amasung Mars thagi angan ba sarukta nongchup laibak singna Russia gi mayokta sanction thamjinba haurakpa matamda China da yamna paksan na changyeng tawki haire. Nongchup laibak singna chap manaba mawongda China gi mathakta su action lawkhalakpa matamda kaidawgani haibadu uthoroknaba banking regulation dagi hauraga international trade phawbada Chinese sarkar gi maruoiba agency singda khangan ki haire. China gi mayokta su nongchup laibak singna chap manaba mawongda satharakpa matamda Russia da thokliba sing asina baseline oiraga exercise adu tawkhe masigi stress test ase modeling yauna tongan ba pambai kaya yengsin ki haina paugi source adu na haikhe. Chinese authority na sigumba exercise tawriba se kari maram gino haiba phongdoki dei adubu China asi Russia ga yamna naknaba mari leiba maramna asigumba thabak satharakpa se masana tabani haina source adu na haikhe. Maming matha haidokta ani suba paugi source amana su haukiba chayol kharasida Chinese diplomat singna expert singa watana dun Russia amasung Ukraine gi lan asidagi oiragliba kaya asi yengsin ki haina phongdokhe. United States na lusingba nongsup ally singna Russia gi mayokta asigumba action lawkhatlawadi makhoina China gi mayokta su tawrakane maramaduna China na kadai phawba khanglaga leiba ngamgani haibadu khangdokpa ase yamna maru oi haina Beijing da base tawba expert amana su haikhe. Ukraine da USA gi maikei dagi makhata na $1 million 150 gi senpham amasu piragani haina phongdokre. Haukiba February 13 dagi hauna Russia na Ukraine gi mathakta military action satharagli ba siga mari lainana sayol tara suraba chaye nariba wathok asigi matangda Secretary General Antonio Guterres na santi oina warosina mapurakna ba honariba sida UN Security Council na mat amatoina sawatkhre. UN Security gi wafam asi Russia na Ukraine da sathariba invasion asigi matangda ihan hana piba statement ne adumakpu UN Security Council gi maikei dagi haukiba irai numita pikiba statement asida Russia na Ukraine da sathariba invasion natraga war asigi matangda karigumbo wafam amatadi phongdoki dei marakasida US ki President Joe Biden na Russia na Ukraine gi mathakta landariba si thengnanabagi damak artillery round amasung radar system gi damak ahenba $1 million 150 gi military assistance piragani haina laukthokre. Aroi bada tabiriba pumnamakpu thagatchari.